Kanglub ani ki marakta hatna sunaba thawdok kaya thoktuna amaga amaga unaba sangnaba yadaduna war-like situation ama sauna leiringai chairak asida census paangthokpa hybasi yaamna maram sade haina social worker Sanjoy ahanthem na fongdorakli social worker sina tharakpa video footage samada Manipur si yumlo nariba leibak sing maruena Myanmar amadi Bangladesh tagi illegal infiltrators singna thengkhang kayarakta kanglon kaina logi wangmada lona sangsilaktuna state asida Kun kaya lingduna laishin kraba mitop singi khwaidagi awaba Manipur nariba state amasu oiribani controversial oikiba English singaniga supna amagi census data da mahausa oidaba mawngda maruina singi subdivision mapalda chahi tara hengatpa sahi tara da hengatpa mi singi sangasi India gi average decadal population rate na sada 17.7% oibda Chingi subdivision mapalda minimum da 46% aduga maximum dana sada 169% oiba phawa yauduna abnormal oiba amasung unnatural oiba amadi highly manipulation tawbagi khudam phangkraba state amasu oiribani English singaniga subna amagi matungdagi hauzik phawbadasu ka hena illegal infiltrators mayam sangsilakrabani maramasina NRC tawduna natraga sanaba law semduna lamdam asidagi law gi wangmada sangsilakraba mitopsing masak khangdoktuna magi leibak singda mapung phana halan khidri phawba natraga detention center singda mawng sumna thamdri phawba state asida census tawfam thokte karigumba mitopsing miyam sing yauna amasung makoina khunda sinkiba unrecognized oiba village mayam sing asisu yauna namduna census tawkiba tarbadi State asigi yalau purup singe socio political amadi economy da tungda laksinba puba thangba ngamoidaba tamthiba awaba kaya tungi mirol na mayok hawgani haina saksin wat thamlakle hauzik lamdam asigi miyam gi mihutna lingba lenga ama laitaba amasung president rule laiba maramna state assembly na hiramasida khanaduna warep lawbasu yadabana state asigi miyam gi mihut oiriba lok sabha gi MP sing amadi Rajya Sabha gi MP na hauzik sathariba lok sabha amadi Rajya Sabha gi mifamda marik sumna pukhatpiduna Manipur state asida census tawdana bahona biyo haina social worker Sanjoy ahanthem na lok sabha amadi Rajya Sabha gi MP sing loinana hiramasida khanghairaba mari leinaba pumnamaki pukning singsilakli December ki tang 1 chahi sigi parliament ki ningtham mifam hawun mita Union Minister of State for Home Affairs Sri Nityanand Raina ko ki parliament pi giba 2027 ki census asi phase ani thokna horani hai giba akoi ki Manipur state asi hojik yumlon nariba mapung oina Myanmar amasung Bangladesh tagi masing tingamdana masing lakamdana illegal infiltrators sing jangsil laktuna aikoi gi leiriba yellow proof singi manungda khunda laita sindana leisin gibagi achauba problem samasya madugi mayok nariba lantheng nariba haribi illegal infiltrators sing asina aikoi gi narco terrorism gi activities kaya mama paikhalakdana 2023 May gitang ahumdagi lamdam masida Kanglub masen gi marakta hada sunaba adugumba violence Manipur si tangdu leita daba onthokpa turmoil adugumba environment amada leidana tangdu leita daba hojiksu lanasi chahi aniga tha 3 nipan phajila siba loibun